Kasi may kita ako dati nanipod mapam ayamba 같이 정말 농복 생활되기나 제 축야우 야우저로이 거의 서로 야망 감저로이 ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯁꯟ ꯇꯧꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯩꯕ ꯄꯥꯝꯗꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯅ ꯍꯧꯖꯤꯛ ꯚꯣꯠ ꯇꯧꯒꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅꯁꯨ ꯌꯥꯝ ꯅꯛꯅ ꯏꯂꯦꯛꯁꯟ ꯃꯇꯝ ꯂꯦꯞꯁꯜꯂꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯅ ꯁꯤ ꯌꯧꯅ ꯀꯜꯂꯀꯥꯟꯗ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕꯅ ꯑꯩꯈꯣꯏ ꯊꯥ 11 ꯍꯦꯜꯂꯁꯤꯐꯥꯎ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤ ꯃꯌꯨꯝ ꯃꯀꯩ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯄꯤꯗꯨꯅ ꯂꯩꯔꯕ ꯃꯇꯝꯁꯤꯐꯥꯎꯕꯗ ꯏꯂꯦꯛꯁꯟ ꯃꯇꯝ ꯂꯦꯞꯁꯜꯂꯛꯄꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯨꯛꯌꯥ ꯌꯥꯅꯤꯡꯗꯦ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯟꯗꯦ ꯍꯧꯖꯤꯛ ꯃꯤ ꯁꯤꯈꯤꯕ ꯃꯁꯤꯡ 200 ꯍꯦꯜꯂꯕꯅꯤ ꯃꯩꯇꯩ ꯃꯆꯥ ꯁꯤꯈꯤꯕꯁꯦ ꯊꯤꯕ ꯐꯪꯗꯕ ꯃꯤ 30ꯃꯨꯛ ꯍꯦꯟꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟꯁꯤꯗ ꯚꯣꯠ ꯊꯥꯗꯔꯣꯏ ꯑꯗꯨꯒ ꯊꯥꯗꯕꯁꯨ ꯄꯥꯝꯗꯦ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯕꯁꯨ ꯄꯥꯝꯗꯦ ꯑꯗꯨꯅ ꯀꯩ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯜꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯜꯍꯟꯕꯤꯌꯨ ꯏꯂꯦꯛꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯗ ꯑꯋꯥꯕ ꯍꯔꯥꯁꯃꯦꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯅ ꯍꯟꯖꯜ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯎꯈꯣꯡꯁꯥꯡ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯩꯔꯥ ꯃꯤꯐꯝ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏ ꯎꯈꯣꯡꯁꯥꯡꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯏꯂꯦꯛꯁꯟ ꯌꯥꯎꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯎꯈꯣꯡꯁꯥꯡ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯏꯂꯦꯛꯁꯟ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ 정말 농복 생활되기나 징가가 시 아코이바 메라 파이비 네바시 농복 생활기 시콩 생활 바자라 미팅시 팜저버니 ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯃꯔꯝꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯌꯦꯡꯉꯨ ꯇꯟꯗꯨꯡ ꯂꯩꯇꯥꯗꯅ ꯃꯁꯤꯗ ꯑꯁꯤ ꯑꯅꯥ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯍꯧꯖꯤꯛ ꯂꯤꯂꯤꯛ ꯀꯦꯝꯗ ꯃꯌꯥꯝ ꯂꯩꯔꯤꯕꯅꯦꯕ ꯁꯤꯒꯤ ꯂꯩꯔꯤꯁꯤꯗꯩꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯕꯨ ꯍꯧꯖꯤꯛ ꯚꯣꯠꯅꯦꯅ ꯁꯤꯟꯕꯤꯔꯛꯏꯕ ꯒꯣꯔꯃꯦꯟꯁꯤꯅ ꯇꯧꯕꯤꯔꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯚꯣꯠꯁꯦ ꯌꯥꯖꯅꯤꯡꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯀꯥꯡꯕꯨꯅꯗꯤ ꯚꯣꯠꯁꯦ ꯄꯥꯝꯃꯝꯒꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕꯅꯤꯅ ꯌꯥꯝ ꯋꯥꯖꯩꯌꯦꯕ ꯀꯔꯤꯅ ꯍꯧꯖꯤꯛ ꯆꯤꯟꯗ ꯍꯥꯏꯅꯤꯡꯗꯦ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯀꯔꯤ ꯇꯧꯔꯤꯒꯦꯕ ꯂꯥꯟꯁꯦ ꯇꯅꯨꯡꯗ ꯊꯥꯔ ꯂꯩꯔꯕ꯭ꯔꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏ ꯄꯣꯊꯥꯍꯜꯂꯕ꯭ꯔꯕ ꯑꯩꯈꯣꯏ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯕꯗꯤ ꯌꯥꯝ ꯋꯥꯖꯩꯌꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯚꯣꯠꯁꯦ ꯁꯨꯡꯌꯥ ꯌꯥꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣই ꯏꯟꯗꯤꯌꯥꯒꯤ ꯚꯣꯠꯁꯦ ꯁꯨꯛꯌꯥꯎ ꯌꯥꯎꯖꯔꯣꯏ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯔꯣꯏ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯕꯤꯔꯣ